Imis Paodam yang tabiri basungbu yumnam anuradha devinai kono kurum sari. Hausing maroi bapauda. Sei tara manga makage angang sung thamnaba Island COVID Care Center ama Chief Minister and Birena ngasi sangakhrei. Mafam kayada World Environment Day thoram pangthongna khrei. Hairo Kendrada COVID-19 amara moraga lekhidraba imung marida MLA Dr. T.S. Radishamna lupalising yang ki mateng pangkhrei. Housing mapungoi bapau presenting age mawainana Lamdamasida COVID-19 laicada se community transmission ge thag yauraktuna paksana sandorok lepri laicada se sandorok thingnanaba aikhoi issue sauraba thodang leidi aikhoi khudingna lengang na piribe SOP sing yum da lengdana leiba tangai phadabadagi sathoklaba so face mask upa social distancing akpa miam punbage thabak tawidaba amadi khusa hand sanitizer nataga sapona toina hamdok pibagaloinana COVID-19 vaccination soidana kapthok piduna Laicada si makatana sandurak ba thaudang lominarasi. Hausek pausanone bizari. Impal West District ke Kantipur Langtawal kunjada leiba Island Hospital da Chief Minister and Birena chai tara mangage makhage angang sang thamnaba Island COVID Care Center amangasi sangakhrei. Hariba center asida phamong humpu legani masim Manipur gi oina ahanba angang sing COVID positive orakpada thamnaba COVID Care Center ne. Mafam sida Dr. Charamanga nurse kung atoy amate atay staff sing layduna COVID naraba angang sing layang bagi tabag tawgani. COVID Care Center hangdopagi taramduda Chief Minister na atoyba mitung oiba kaloina na staff planning board ke Deputy Chairman L. Rameshwar, Advisor to the Minister Health Dr. Sapam Ranjan, Principal Secretary Health V. Bumlun Mang, Secretary to the Minister and Geoffrey, Secretary Government of Manipur, Sipank Otter, What you amadi atay lenga ke operasyon kaso sadugya ke. Tarongi manungchana Chief Minister na World Environment Day 2021 nga marilay na Island Hospital campus da uchara sutha ke. Maduda Chief Minister na state asagi mipung kudimang na numisi daw uchara amang thabi na ba amadi umang kongto pagi thabag chaw na taribasigi mayukta lepi na ba apel taw ke. Ngasige Island COVID Care Center sangabagi thoramda Chief Minister and Birena High COVID-19 ge ahanba web aduga handake anisuwa web asiga yamna khenai jayi asige March ta phawda sumnage COVID positive oiba mioi kumari khakta leramki adubo handake anisuwa web asidi positive oiba masing khangeng hengalapakaloina mi sibage sangsu yamna heli Laina laisada se tengnana bagi dambak lengang na kanna hona badege housing medical oxygen concentrator ICU bed COVID positive oiba singe lying naba khulai matik sana leire jaliba thasige aroiba cheolda porompata 20 kiloliter gi liquid medical oxygen cryogenic storage tank thamna ba thorang leire Zanens Hospital da ventilator yauba ICU ge phamong humbudra numit khareni ge manungda mathok toba yaragani masigi matakta phamong chama sunaba phamong kunthra so khapsilagani haina su Chief Minister na phongdokhi Tharomadu loiraba matung Chief Minister na Manipur University da nongna saga kiba Mans Hostel da COVID Care Center oina na bagi damak sanga sagali besing chatuni singki Hariba COVID Care Center asage Block 2 da phamong chamayangkai legene hairi tungda Chief Minister na University asage campus da usara thaki Malengi oina hausa pawda coronavirus na mioi karor tarat lakh kunmanga lising humbutra taruk samanga marputra matoi na hankre active case na karor manga lakh marputaru lising yangkai chamagi yangkai oiri Nabadagi Pagalakibana Karotara Matoi Laka Ani Lesang Taramari Jamrika Contra Mangani Lakidabana La Contrataret Lesang Taranitoiga Taruni House of Power the virus as in a quite dictating Nangalaba Lebakasi USA no Oidi Lebakasida House of Power the case Karor Ahum Lak Nipumatoi Lesang Marpudrani Toiga Kulumdoitena Cray active case to na Lake Yankai Manga Lesang Kunmari Jateka Marpuni Pani Nabadagi Pagalakibana Karora Ani Lak Maripu Lesing Yankai Mari Chamapant Marpudar Manga Amasung Lakidabana Lak Taru Lesing Taranitoi Chaniga Nipuni Ani Subade Indiana Oidi Lebagasida Hosek Pawada Kes Karora Ani Lak Marfutaruk Lesing Marpudra Mari Chanipan Humbudra Mapant Tena Kray Active Kesna Lak Taramanga Lesing Yankai Manga Chaniga Nipuni Pani Nabadagi Pagalakibana Karor Ani Lak Humputaret Lesing Marpudra Manga Chamanga Nipumapani Lakidabana Lak Ohum Lesing Nipumari Ga Marpuni Toini
ahum sabada Brazil ori hojak phawbada lebak asida case crore ama lakh humphuni pat lising nipumathoi chamri somna nipan thainakre active case dana lakh taramanga lising ama chamanga humbutra nithoi da leiri nabadagi phagalakibana crore ama lakh nifuni pat lising humphuni pat chamapan murphutra mari amasung laikidabana lakh mari lising humbutra chanipan nifuni thoini Kaksin district asida ngarang nungtin tepung ka ani dagi ngasin ting pung ka ani phawbada nauna mioi nipuni pang COVID-19 positive obethenaki apunba mioi chahum ka nipuni to test obada mioi nipuni pan ase positive orambani makoi Ziban hospital da tarani toy ima hospital da amma aduga ateina Kaksin higher secondary school da positive obethenaki bani District Administration Kaksing Amadi Kaksing Constituency ke MLA Embar Rameshu na punna kusam na tuna World Environment Day ga mari lainana uthabagi tharam ama pangthokre Kaksing Makha Local Irum Ningthau Paringda pangthokiba tharam duda MLA Rameshu Amadi Kaksing District ke DC de gangmai ani nalu singduna usara ke athake tharam aduga mari lainana MLA Rameshu na ngasi Malemda honglakliba aying asage khalla ase ngaktuna thamnaba aikoi khudimangna u thaba ase yamna mathautai maram asina miyamna u ama yandringaida u adubo mohot sinnaba atopa u pambising thabage hainabi ama thamlase haiki ngasi district administration kaksingna sinduna mini secretariat complex kaksingda World Environment Day 2021 thoram pangthokre Ngasigi tharam da Deputy Commissioner Kaksing de gangmaina lusingduna mini secretariat complex ta usare sangthaki ngasi World Environment Day ga mari lainana pangthokiba usara thabagi tharam da Lions Club of Kaksing Greater ge maikai dege President M Munain Maitai Past President Uttam Kumar Naurem Secretary M Mago amade Lions member KSIS Nobo Kaksing District Police ke maikai dege Assistant SP Y Zoirasna Luchingba Kaksing District Police Tempa Amadi Kaksinge CHO ge Mihut Singsu Sarugaki Ngasi pangthokiba World Environment Day 2021 ga mari lainana DC Kaksing de gangwaina pangthokibada ngasi District Administration da Kaksing na CHO amade volunteer singa loinana World Environment Day ase u chara sing thaduna pangthokjabane Kaksing da leriba CHO amadi miyamna su asigumba uchara thabagi thabak ase saugat piduna usara sing thabiduna environment kanbada sarugi yabina babil tawke Reimagine, recreate and restore haiba theme makada World Environment Day ge tauram Cookie Student Organization more block na sinduna more ge namkhai wengda leba organization asage office ta pangthokre Ngasigi tharam aduda Tengnopan District ke SPTS Brigamse 43 Assam Rifles ke CO Sumit Sood SDO More Wat Dinesh Kumar ex ADC member Cecilia More ge tongan ba community ke lusang basing KWU and HR MCC amade MYC ge miyosing saruga ki Ngasigi tharam aduda Cookie Student Organization More block ke campus ta wehi pamba uchara ke athake Malim ge atai mafam sing da pangthok na bagom Tawan district ke tongan mafam sing da so World Environment Day ge tharam pangthok na baka loina na uchara kamaram suthakre tharam asige sarukama oina Tawan Forest Division sinduna Tawan khunau ge lambi ge nagyat amade tongan mafam sing da uchara kamaram thakre DFO Tawan TS Lokendrona Luchingduna lenga ke SOP ngakna Yamna pangthokiba uchara thaba aduda thobanta ROS somehow amadi TMC ge councillor Empa Rabisu Sarugya ke haide Multipurpose Youth Development Organization MYDO Wangzing Youth Volunteer Association YVA amasung Wangzing ke SK Laikai COVID-19 Task Force aniga puna kusam naraga ngase World Environment Day ge palanga mari lainana MYDO Club ke sanabung ge akoi badasu uchara yang khairam thazin kre Kekro Ideal Progressive Committee KIPC nasu sinduna malengi mapang kaya pangtung nariba World Environment Day ge paland numika mari lena nangase Tawan District ke Yarpo Kekro Khul Dalaiba Gwarok Nongpok Tarang Saraba Laishange akoibada Leihau Mana Hai Thaibong Pungton Zampambi Chaurangna Chamaram Thazin Kre
Thawan district ki taxam maning chingda so World Environment Day ge tharom ka mari lainana usara kya thazin kre Social Education and Sport Association taxam maning ching puko Progressive United Club Organization Khongzom Circle amade Langathel Zilla Parishad ohumna khusamnaraga ecosystem restoration haiba hiramda pangthokiba usara thazanba aduda punna uchara chomlom thazanki Malangi mapam kudimakda World Environment Day pangthongna magum mongsanggai kanba love amasung Langthawal Development Committee anina punna sinduna nauria pakhanglapa kendra dasu World Environment Day ge thoram paksana pangthongna kre BJP Manipur Pradesh ke executive member Oibatanatana Nauria Pakhanglapa Kendragi intending candidate su Oiribi SKB Devina sponsored Tauraga Pangthokiba World Environment Day ge tharampa aduga mari lainana constituency asage tokandonga mafam singda usara chamarom thakhi Manipur Legal Services Authority ki being Makada District Legal Services Authority Senapati Amadi Senapati District Bar Association anikonna kusan naraga sinduna World Environment Day 2021 ge palan thorongasi District and Session Court Complex Senapati ge manu amadi akoibada uchare sing thaduna complex sengduktuna amadi herbicide kapthoktuna pangthokre World Environment Day ga mari lainana lamsing maira sapam Robin Hood ke yata phambo oiriba awasingda emsuge thomi singna uzara kya thaduna pangthokre COVID-19 second wave ke akanba saphu leikhibana mamang sahida pangthopagom paksana u thabge thoramak pangthokpa ngamkidrabasu aikhoige akoibage khalla ase kahandana thamdaba yade haibage pandamda emsuge thomi singna COVID-19 ke SOP ngangna usara sing thabage tharomba ase pangthokibane haina emsuge Secretary General Thongam Brikemsida phongdoke ngasi nungtim Ziribam District asige Ningsing Kholda Leiba District Hospital da phabong kunt Laigataba COVID isolation da water ama Ziribangi Deputy Commissioner W Malengamba Changlai IAS na hongnabi matung ina hangdokre hangdopagi thorampa aduda Ziribam Superintendent of Police A Ghanshyam Singh Medical Officer E Okendro Singh Sub Divisional Police Officer T S Sanatomba amadi isolation ke staff sing susarugya ke Tharamasiga mari lainana Deputy Commissioner Oidiba W Malengamba Changlai IAS na high COVID narakpa matamda Jiribam District asida laingba ngamdraba matamda silchar amadi Imphal da thai adubu ngasidi isolation da asi hangdoklabnina silchar amadi Imphal da thararoi khanbada yamna harausai amadi ngasigi mass COVID test da positive oirakpa miyosing yamna hanzina ana ayek yaudaba singna home isolation da thamgani aduga home isolation da lening taba miyosingna community quarantine center hangleba Ziribam Higher Secondary natraga Borobrika Higher Secondary Center da lehengani haiki Ziribam District su ngasidagi Ziribam Higher Secondary School Babupara Railway Platform number 1 IB Laikai Community Hall amadi Laisem Club Kamarangagi Mapam Singda Random Mass COVID-19 testing kapangthokre masida municipality level and Gram Pansat level COVID-19 task force committee members local club singna mateng pangtuna mapungphana pangthoki ngasi mafam mari da pangthokiba test asida COVID-19 positive oiba mioi kya su thengakre hairi pangthokliba random mass COVID-19 testing ge matangda Ziribam Municipal Council ge Executive Officer M. Surjit Singhana pangdorokpada ngasi Ziribam District asige Ziribam Municipality na Koliba mafam ahumda haibadi 1 number 4 amadi 5 na Ziribam Higher Secondary School da 1 number 6 ki na Railway Station ta aduga 1 number 7 ki na IB Laikai da random mass COVID-19 testing tawri masida miyamna turaktuna test toktopi haina phungdoki Manipur lengana COVID-19 tingnana ba lokolagleba pak sanna COVID-19 test tawagi sarukama oina kaksing assembly constituency ge MLA Mayang Lamam Ramesho ge Mayang Makada kaksing district ge Palent Junior High School da chathakre Mayang Lamam Ramesho MLA kaksing ge Lusing Makada COVID-19 task force Palenge member singa amadi Palent PHC ge Mioi E Gopishona Luchingba medical team ama YBA YDO SDO palenge thomi singe tengbangna chathekeba test chama
तौबदा मियोई अहुम पॉजिटिव ओरम थेंगनखि मियोई सिंह अदु मनांगनापा कम्युनिटी होम आइसोलेशन सेंटर दा थमख्रे हाइरे थौरंगी matangda MLA Rameshuna Hai COVID-19 thingnanaba legangla lokhaliba thabak thaurangi manung channa ngase paksanna COVID-19 test tawthopagi thabak lokhalibani test tawthoptuna nganna khangdokpa hidak kapthoktuna laichad asidege ngakthongnaba honaba haiba asi yamna maru oi hidak dose ani kapthokhraba singda COVID ki anabana सोहन बदगी चादा मरिफो कन्बा ngami haiba ase ningsing biduna hidak kapthubi phongdokhi Thawan district ki Yaripok bazar da COVID-19 laichad laksinaba lengang na thamleba curfew tugaiduna lambi sorok ta chatpa mioi marputra phagalaga test tobada mioi teru positive oramba thengna khrei Thawal gi medical team Yaripok police Dishri office Thawal gi team singna khusam naraga ngarang chathakeba test toba aduda positive oikraba mioi sing adu andu kendra dege bioi mari aduga hairok amasung wangkem kendra dege amamamde makoi khudemak ngarang masa masa ge community home isolation center singda thamkhre hairi hairok assembly constituency gi mihot TS Dr Radishyamna wasakhi bage matung ina Assembly constituency asige manung dege COVID-19 amarambo oraga lekhidraba imung mari dangase tengbang oina lupali singyang khayang mateng pikre ngarang girai numita hairok assembly constituency dege mioi amasulaina asana maram oraga lekhidre awaba tariba imung singi athuba matamda tengbang pithoklagani haire COVID-19 ge anisuba web Tengnana bagidama kaksing assembly constituency ge MLA mayang lambam Bramisho na COVID-19 ge containment zone da lairiba imung singda mating pibage makasa tharakpa oina ngase su kaksing municipal council ge 1 number 4 da jeng amadi chana thangnaba yenthokre ward ge COVID-19 task force singe khusam naraga ngasigi tengbang piba aduga mari leinana MLA mayang lambam Bramisho na pongdorakpada mahake assembly constituency ge haiba thidana kakseng municipal council ge manungda leiriba covid positive oibadage containment zone da leiriba imung singda tengbang piduna lakpagi makasa tharakpa oina ngasigi tengbang asisu yanthokpani COVID-19 nagi ngakthongnaba upaidi COVID vaccine matam sana kapthokpani miyamna su COVID vaccine soidana kapthokpiyo haina phongdokhi COVID-19 gi mipainariba matam asida primary health center PHC Yaripok khoirom gi staff singna miyang gidamakta lawriba thodangka asibu ikai khumnaraduna charangpattage social worker Kangambam Zadumanina ngasi hand sanitizer hand glove face mask amadi selgi oiba mateng sing pankre COVID-19 की second wave na curfew फाव थमनुना लेबाके असुख लोरबा तमफम असिदा अमदे मालेम पुंबदा सा उचेक सिंगबो कन्नना बगिना मत पृथ्वी सन बथुंगना वर्ल्ड एनवायरनमेंट डे पांगथोकलिबा असिगे नुमित असिदा सोरागे करांची गे जगादा उचेक लांगसिन थाकले हाइबा पाउ फंगबदगे कक्सिंग रेंज ऑफिस अमदे पलेंटिबेट ऑफिस के स्टाफ संगना संगसिनना थीबो हुंबगे थबक सथबदा उचेक लांगमरी फगतबंगमखे Lang thaklam liba mioi sing adude yum lakta chansan khebadage phaba ngamodre haire phagaliba uchek lang mari adu asigumba lona yadaba thabak sangase tawba yade haiba unaba lamdam maduge pradhan yauna miyam mawangda mai thaduna mangakhe Dibamangki asoibana marambo oiduna card kakraba beneficiary singda chenk pinabane haiduna card Kahaudraba beneficiary dege sing masing wana piriba ase khudakta lepiduna kakraba beneficiary singe akanaba thorangka ama semduna chenka phanganbiyo haina kakseng block congress committee na lenga ki puning sing silakle hidam masega mari lenana kaksengda office asita pangthokiba paumi singa unaba amada kakseng block congress committee ge primary members oireba kakseng constituency ge intended candidate Wainili Chandrana kakseng constituency ge oina napsa ge beneficiary listing contractor lomp lairambada department na Aadhaar link matam sana taromdabadage mio listing mangarong ge kat ka khrei hariba mio listing mangarong ge mengda agent singna kudong sab lauduna center dage PMGKY ge makhada pirakpa cheng ase housing card pahaudriba
mi lising kuntra henba asidagi tha amada cheng kg ani ani kaltharaga sumnagi kg ahum khakta yenba haibasi yamna maram chadaba amadi kaksingi miyambo apangbasibani maram asina agentsingna constituency asige water khudimakta cheng masing suna yendriba asi mari leinabasingna mieng sangbiduna phangpham thokpa chakchung adu pbu lanai loop kyana covid ki wanaraba matam asida miyam da cell amadi chanaba polam kya mateng pangba adumna lenga kasinasu department na soibadagi cheng phangdriba hana kata pairamba beneficiary singsu akhanaba thorangka ama paikhapi haiki seafarers singa vaccination kapagi maramda union minister of state for port shipping and waterways IC amade chemicals and fertilizer Mansuk Mandaviana yang singkre seafaring industry da thabak tawriba singbo covid vaccine da kaptabage awaba lendana ba honari haiba wafam so minister na phongdoke makoi masagi duty tawba hodring da vaccine hana kapkane haike global seafarer industry da India na maru eba role amalori bane seafarer singda covid vaccine kapage damak Ministry of Port, Shipping and Waterways, Ministry of Health and Family Welfare, Anina, Kusanadana Tabak locally. Azawa Ports, Taru, Mumbai Port Trust, Cochin Port Trust, Chennai Port Trust, Visakhapatnam Port Trust, Kolkata Port Trust, Amadi, Tuticorin Port Trust, Labor Hospital, Singda, Vaccine Kappa Haukre Haide, Masigi Matakta, Kerala Private Hospital, Amadasu, Seafarer Singda, Vaccine Kapke. Vaccine kapagi tharam singda seafaring unit amadi association singna asowa mateng piri hairi hauki bapung kunmari gi manungda Bangladesh ta anoba covid case lisang magar samri niputret laki aduga mioi nipumdoi sikhi mase Bangladesh ki onade highest record ni hairi record asi megi tank mapanda mioi yang khaitaruk sikhiba adugi matungda khwaidagi masingya mane hairi haujuk phawbuda si bagi apunma masing lising tarani thoi sani panchumna ama yaure COVID-19 की केस मसिंग हेंगलकपदगी बॉर्डर लैबा डिस्ट्रिक्ट सिंगदा लॉकडाउन लाउथोख्रे सतखीरा डिस्ट्रिक्ट सु चयोल अमगे लॉकडाउन लाउथोख्रे मरकसिदा चाइना साबा वैक्सीन सिनोफार्म गे ममन गे मातांगदा वाथोक ओइरे हाइरे वैक्सीन डोज अमगे ममत $US तरानी हाइरे हौजिक अरोबदा मरोबा पाव अमोन पाजरे Sei tara mga makagi angang sing thamnaba island covid care center ama chief minister and birena ngasi sanga kre mabang kya da world environment day thoram pangthong na kre hairo kendra da covid-19 amara moraga lekhidaba imung marida MLA Dr. TS Radisham na lupalising yang ki mateng pangkre Image Paodam ngasi gede matang sidloi jere ning tabiri bisingba amakana grum jere